ꯍꯧꯈꯤꯕ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ 3ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯣꯔꯦꯒꯤ ꯏꯃꯥ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯕꯝ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨ ꯉꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DIG ꯔꯦꯟꯖ 2 ꯖꯣꯒꯦꯁ ꯆꯟꯗ꯭ꯔ ꯍꯥꯎꯕꯤꯖꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝꯅ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ID ꯅ꯭ꯌꯨꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤꯕ, ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯃꯗꯤ ꯂꯥꯏꯁꯪꯁꯤꯡ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤꯕ, ꯃꯤ ꯀꯌꯥ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯣꯔꯦꯒꯤ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯕꯝꯁꯨ ꯊꯨꯒꯥꯏꯈꯤꯕꯅꯤ꯫ ꯁꯣꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯒꯤ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯗꯅ ꯔꯪ ꯄꯪ ꯇꯩꯁꯜꯂꯛꯑꯦ, ꯋꯥꯏ ꯅꯨꯡ ꯁꯤꯠꯇꯣꯛꯇꯅ ꯑꯉꯝꯕ ꯃꯔꯨ ꯌꯥꯝ ꯀꯟꯅ ꯁꯦꯡꯇꯣꯛꯏ꯫ ꯁꯣꯒꯤ ꯖꯒꯥꯁꯤ ꯅꯥꯟꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯔꯪ ꯇꯩꯈꯠꯂꯛꯄꯤꯔꯛꯏ꯫ That's very good. ꯁꯣꯒꯤ ꯂꯥꯏ ꯈꯣꯏꯔꯝꯖꯔꯕ ꯃꯇꯨꯡꯗ ꯀꯥꯊꯤ ꯅꯝꯃꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝꯗꯣ ꯏꯃꯥꯒꯤ ꯖꯒꯥꯁꯤꯅꯤ, ꯑꯗꯣ ꯏꯃꯣꯏꯅꯨꯒꯤ ꯖꯒꯥ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛꯏꯁꯤꯅ ꯀꯣꯟꯗꯣ ꯏꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯗꯣ, ꯀꯥꯊꯤ ꯀꯥꯈꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯑꯒ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯥꯏ, ꯁꯣꯝꯗ ꯌꯦꯡꯕꯤꯔꯣ, ꯊꯦꯡꯛ ꯌꯨ꯫ ꯑꯩꯈꯣꯏ ꯔꯪ ꯍꯧꯖꯤꯛ ꯀꯟꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯒꯤ ꯈꯔꯗꯤ ꯍꯣꯡꯕ ꯉꯝꯖꯔꯦ ꯏꯁꯣꯔꯅ ꯊꯧꯅꯥ ꯄꯤꯅꯕꯤꯕꯗꯒꯤ꯫ ꯃꯇꯥꯏ ꯃꯇꯥꯏꯒꯗꯣ ꯂꯣꯏ ꯇꯩꯊꯣꯛꯄꯤꯌꯨ꯫